अहनबदा मरोइबा पाउ NRC तौद्रिङैदा सेंसस पांथोक्लबदि मणिपुर थोकिबा मिहात निपुन अवा अना लोइबा नाइरोइ हेना दुम हेनगलक्कनि हाइना संजोय अहनथेमना फोंदोरक्लि सिग्नेचर कैंपेन दा मियामना सरुक याबिनबा सोशल एक्टिविस्ट मालेम थोंगामना आम सरुकली खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाउमिटिन ताबिरिबा सिंबु सुरबला माइरेंबमना तराम नोकचरी हौजिक मियामदा पाउमुचा खाइना पिजरी NRC तौद्रिङैदा सेंसस पांथोक्लबदि मणिपुर थोक्लिबा मिहात मिपुन अवा अना लोइबा नाइरोइ हेना दुम हेनगलक्कनि हाइना संजोय अहनथेमना फोंदोरक्लि महांगना प्रेस थादोरक्पा वीडियो फुटेज अमदा महांगना मखाताना ngasi lamdam asigi yelhau frup sing maroina maitei singi mathakta landarakuna yum kai kaya mai tharakpa pikliba angang sing yauna nupi kaya faduna pubikhraga ot nairaba matung tamthina hatok pikhiba linthoi ngambi hemanjit ki mihat malemda khwaidagi tamthiba angang ahum nupi ahum gi ziri gi mihat risikante gi mihat asigumba tamthiraba मिहात मिनै मयाम असि म्यांमारदगी कंगलोन कायना चंगसिलक्पा चिनकुकी नार्को टेररिस्ट सिंगना चथरकपनि हाइबसि मियाम इफोंग फोंगना खंगनरे असिगुंबा अकीबा थौदोक वथोक कया अखोइगी मांगदा इफोंग फोंगना चही अहुमलोम चथदुना लाक्लिङै सेंटर लेंगाकनसु अतमनना वथोक असि मतम चाना लोइसिनबिदना ngasisu leiringai cherak asida asigumlaba illegal immigrant mayam asibu NRC natraga chunaba mechanism ama paikhatuna mapung fana masak khangdoktuna halhan kidringai mikok thibada yaushin kiba तारबदी लमदम असिगी येलहो फुरुप सिंग माइनॉरिटी तरकलगनी सेंसस तोयरगा कुमजा लिसिंग अनिगा कुंतरेता अमुक डिलिमिटेशन तरकलगनी असुमना सेंसस अमदि डिलिमिटेशन मथंग मथंग तरक्तुना चही यांखै हुमफुगी मतुंगदा येलहो फुरुप सिंग हिंगबा ngमदना ngasi थोकलिबा थौदोक सिंग असि नोंगमदा चामा चामा हेना थोक्तुना करिसु तौबा ngमजदबा हिंगना हिंगना असिबा ओइरबा खुनाय अमा ओइरकलगनी मरमदुना था असिगी कुनिपानदेगी फंबा हौगदोरिबा हाउस अनिमकी पार्लियामेंट मिफमदा लमदम असिगी मिहुत ओइरिबा हाउस अनिमकी ऑनरेबल MP सिंगना NRC तौदुना मणिपुरदगी इलीगल इमिग्रेंट सिंग मपुंग फाना खंदोक्तुना मागी मागी मरमदा हलन खिजिबा फाउबा मणिपुरदा सेंसस तौबा याकिरोय हाइबा मरिक चुंबा वरोल पुखतपिदुना मणिपुरी स्टेट की ओइना सेंसस पोस्टपोन तौहनबियु लोइनना लमदम असिदा मियामगी लेंगाक लेतबा मरमना BJP अमदि रूलिंग MLA सिंगना हिरम असिदा आतमनना दिल्ली चटपिदुना यूनियन होम मिनिस्टर उनबिदुना मणिपुरदा सेंसस पोस्टपोन तौनबा थौदांग लौबियु सेंसस पु तराइना लौबिगनु MLA सिंग MP सिंग तुमिना लैसन बिगनो हाइना मरी लेनबा सिंगी पुकनिंग चिंगसिलक्ली गिरैपा इरमदम सिदा नोंमा कांगना मिसिमिना मिहात मिपुल फाबिरगा ओट नगिरगा हापीबा तमथिना हापीबा टेररिज्म गी ओइबा चथराइबा थौं मया लिंथोय ngambi अमसुंग हेमनजित पु फारगा तमथिना हापीगिबा मरांग नाहंता थोखिबा मायांग लंबम ऋषिकांतगी मिहात जिरीदा अपिकपा अंगांग यावना मिरोन ताद्रिबा अंगांग यावना फाबिरबा मतुंगा तमथिना ओट नाइबिरगा हापीरबा मतुंगा तुरेलदा थादरकपा असिगुंबा खांगबा ngamdaba उबा येंबा ngamdaba अवाना मयामना पिकथलिबसे कराइदगी थोलकपुनो हाइबसि मयाम पुनमंगनि फोंफोंना खंगी मदुदि युमथंगनरिबा लैबाक म्यांमारदगी चंगसिलकपा चिनकुकी मिजो जौना चिंगबा सिगुमलबा तमथिबा वखलोन चेनबा मखोइसिना लमदम असिदा मखोइगी ओइबा लम अमा थमननबा सेमननबा साननबा होनरकपदा हाना लैजरमबा अखोइगी ओरिजिनल ओइबा अखोइगी नेटिव पीपल सिंगी मथक्ता खुन कया मै थाबीदना तांथोकननबा होनरकपा मखोइगी ओइबा सेपरेट एडमिनिस्ट्रेशन फंगननबा अमसुंग तोंगानबा यूनियन टेरिटोरी ताननबा होनरकपा पुनमक्सिंग असिगी हौरफमसि कराइदगी नो हाइबसि मियामना इफोंग फोंगना खंगनै मदुदि युमलोनरिबा लैबाक म्यांमार चंगसिलक्पा सिगुमलबा चिनकुकी मिजो सिंगसिना थोलक्पा तमथिबा थौदो वाथोकने हाइबसे अखोइना लेबाक मियामना पुनमगना खंगनरबा वाफम मसिगी मथक्ता भारत सरकारना लमदम मसिदा कॉन्स्टिट्यूशन पीबा अदुगुमलबा अखोइगी
provision-sing adugumlaba aikogi ngaksel thorang-sing mapung phana paikhatpidadana hairiba illegal immigrant-sing asina tawriba thabak-sing sida ahoidana mating pangsinbagi mawongda lamdam asida aikogi khunai asibu mutnanaba namthananaba pangal sonthananaba honarakpasisu khwaidagi laibak thiba amani. Signature campaign da miyam na saruk yabina ba social activist Malem Thongam na apil torakli. Malem Thongam na fongdorakpada Manipur gi maru oiba national highway sing da akaknana maitai sing chatpada athing bathamliba kuki gi community da base tawba khutlai paiba organization kiana buffer zone gi ming season aduna maitai furuk ki mathakta lisang sing na otpa naiba yumlakta bom amasung nongmaina landarakpada natana maitai gi miyoi kaya phongna video record tawduna hatpa masida sunatana cycling for Manipur peace ki khongchata Kangpokpi lalaktanaba akanba warning tawrakhiba loinana Imphal da pangthokhiba humpumapan suba national school game da saruk yaba lakiba Rajasthan ge sanaroi team amada aki akhang nanghankhiba thodok sing asida yumpham oiraga makha tana singma thawong sing asi chatharakpa ngamhandana bagi damak phongna korta lanthengna na sem sare hiram asiga mari leinana signature campaign ama pangthok taba yadabana maram oiraga campaign asi Imphal East ki khurai da leiriba lamlong ima kaithel da hongdokna ba thorang torakpani maram asina Manipur miyam na mapung fana support tawbina ba apil torakli maru oina Delhi degi Imphal tamna numit humbudra tare ni chupna santi gi paujel puduna lakiba social activist Malem Thongam gi cycling for Manipur peace ki khongchatta atamnana kangpokpi lalaktana ba kotu gi maikai degi December gi tarik tara tareta thoglakkiba press statement amagi matangda January gi tarik ani lising ani ga kuntarukta hangam police ki khuthangda kangpokpi police ki OC da wakat khrabasu Manipur police ki maikai degi ngasi phawba matik chaba thabak thoram amata lokhalak siga mari leinana hakthengna hairiba kuki organization asi court to oina miyam gi matenga loinana thengna bagi wakhalonda campaign asi chathagadabani hairi Lagliba February gi tarik ama English ngani kun gadaruk nomaijing numit asida Imphal East ki khurai lamlong kaithel da public free movement ki matang da signature campaign amakha pangthok sanaba haina ayangna thorang tawjari haiba signature campaign asiga mari leinana Manipur miyamna ayangna pangthok jarakadoriba signature campaign asida soidana saruk yaminasi haiba paujel asi ehaki maikai dagi lepak miyam da paujel jari maruina tawjagadoriba signature campaign asi maruina Manipur gi tongan ba national highway sing da maitai sing chatpada athing ba thamliba tongan ba kuki gi khulai bai ba organization sing asigi mathakta jab chana court ta moiga fight tongdana bagi damakta aihakna free movement ki matang da hairiba hiram sida thawai yauna aikoi chathok chasan athing ba thamliba asigi mayokta yaningde haiba miyamna aihaki campaign asida saugatpiyu amadi Manipur da matik chaba public free movement lerakna ba hona bada miyamna mateng panghaning bagi wakhalon ga loinana ehaki signature campaign asi pangthok sagadabani haiba wafam asi lebang miyam da thamjari Nupi lalon basing party da changjarakadabane haina People's Revolutionary Party o Kangleipak PREPAK ki maikai degi fongdorakli lona thingkraba lalholup asigi Publicity Officer Department of Publicity and Propaganda Mangal Khumana kurek piduna thadorakpa chirol amada nupi singi mafamda lairik laisugi mangal fanghanba hengalaklabasu nupi gi mayokta chathaba tamthiba thodok kaya thoglakpaga loinana nupi bu lalon pot oina sijanaba miyoi kya chang nongmagi hengalakliba sida lup asigi maikai degi nungnangba fongdorakli handak marak lamdam asida inkhalakliba nupi macha singdegi hauraga mayai oirap tawba mongnaha kaya bu sendan pham lalon pot oina sijanaduna nupi khunai gi mayokta leiba miyoi khara amuk nongna thorakle haibasi party na thijinbadagi khangle makoina mayai kaba nisa kaya chasin thaksinduna nupi kaya bu nupa oibasingda selga mantikna duna pung kharagi oina yonthokpa amadi season hanbana chingba tampaki mafam kharada chathabagi chapchaba likhun khudam changdamga loinana party ge custody da leire marabaduna hairiba miyoi sing amadi makoi ge loinana nupi lalon basida yawba party na makoi gi tungi khalaga masak maming leibak miyamda takrabasu lakliba January gi tarik 38 phawbagi manungda party da changjarakadabani natrabadi ngakpi pham thoktraba leibak khunai bu
mafam tanana basin ba mioi singni haina lawduna hakpa cherak piragani haina cherolasina makhatari Thawal Kiam Sifai Kundongbam Laikai Degi Kundongbam James Mitei Amasung Kundongbam Ongpi Beroda Laimigi Machanupi Yengan Bi Kundongbam Chanugi Ahanba Mapok Numit ka mari leinana ngasi lemna ikat pegi thoram ama miyai Sifai Kundongbam Laikai da Laiba Youth Sporting Club ki Sanglenda Pangthokre Humanity and Peace Haiba Wakhalonda Indian Red Cross Society Thawal District Branch na Jenims ki Blood Center ga khutcham naraga pangthokiba ngasigi lemna ikat pegi thoromaduda nupa kuntaret nupi taruk punna miyoi kuntra humdoina ikat ki haidi nakalamrom dasu Association of Voluntary Blood Donor Manipur Thawal District Branch ki Secretary oiriba saknai raba blood donor khangabok tagi Nabakumar TC amasung P Noni Devi ki machanupi Yurino Kumari Thokchom gi Mapalak suba mapok nimit ka mari leinana ngasi lemna ikat pigi thorom amasu khangabok pa 3 makhalai kai de leiba Popular Youth Club ki campus ta pangthokre Give Blood Give Hope Together We Save Lives saiba wakhalonda pangthokkiba camp aduda Manipur AIDS Control Society State Blood Transfusion Council Manipur gi Miyang Makhada Anauba Mangal Chakhot Khongthang Sintha Leima Asagi Pantung BLFS Rising Union Club Popular Youth Club Thabaton Social Welfare Club Khangabok Patri Lions Club Thawal Greater Centurion Association of Voluntary Blood Donor Thawal District Branch Amasung Blood Center and Transfusion Unit District Hospital Thawal Khangabok Kapun Nakutsam Naraga Pangthokpan Hairi Camp Paduda Nupa Nupi Kunithoina I Katnaba lakpada miyoi taratret na ikat ki Association of Voluntary Blood Donor Manipur Thawal District Branch ki Secretary Nabakumar TC na hai kibada AVVD Manipur Thawal District Branch ki chahi asigi oina calendar da yauriba action plan kudimak state asida lairiba blood bank natraga center amasung tongan ba organization Singapore laga pangthokani makhatana state asigi igi award pa laihandana ba hotna kigani haiki Manipur State Legal Services Authority amadi District Legal Services Authority Bisnupurna Legal Aid Clinic Moiranga Khutsam Naraga National Legal Services Authority ki meeting makada Pan India Observation of National Girl Child Day 2026 ki thorom ama Moirangi ibudau thangjing laisangi manakta laiba Maivram Mandopta pangthokre Puknungi angangbu nupana traga nupini khangdokpa Thingba amadi angang oiringaida luhongba thingba elimination of sex selective practices and prevention of child marriage haiba hiramasida pangthokiba thoromaduda konjengba Mohan Chandra advisor Yagairel Moirangna chief case konjengba Mohendro President Historical Heritage Development Organization Moirangna president aduga film tapaklaima principal Sagang Higher Secondary School amadi konjengbam nanda advisor KK Moirang Kendra apun balupna guest of honor oina sarugya ki Thokchom Hemchandra Mitei advocate na elimination of sex selective practices and prevention of child marriage resource person oina miyamda wangang ki masa individual na free na lelakba matam na masa thomoidra ma kol ke moidra ma phi suroidra adota de ai koina nipana phi suroida bani ni phi subuda bana ba all concept sai ko mangun ba madra kar ko ita brasil ai thamoida phojaba mama singla ma sai na haije mun bani ba adra isa ni pi ni ba khaidok kana bisak pi ngai de ni sahi tara kai nipan pho yol ba matam da ni duty se ni pi na to goda bani amadi nipana to goda na ba duty se share to pi da ba sab mana nipa tu suri pi tu ye nraga to han ba masaya ai tungda angang sing du career da kwadi fabu oi gane ba adu ma evision na hoji thengani ba problem se khudong na matang ka panjage nipi se la ani mau ino no mau oi na hong ba ngasi lu hong ai nu ala kanda family du da nipi se kwadi han receive to ba material family ki material se khangi bar mama se अपने government को थाना लगाना government से पहले MP MES जना एक सेमी की बात MP जना और 1994 में सेमी the pre-concept and the prenatal diagnostic technique prohibition of sex selection act 1994 number 6 में masih mulai program masih yang tulis siapa aisyah kan dalam particular misalnya pun pada waktu ini perlu pengajaran dari saya ayah saya kasih ini kemudian makanya saya melihat bahwa
program ini program webinar masih dibuka ubi hiba Indonesia pakai asina baik siang yang penjakre atau apa ini kami mengatakan partisipasi asin terlibat merubah yang menunggu sinar itu menjadi kerja sendiri masih pangkul program masih yang itu pangkul ada menunya itu instansi seperti pemilu awal sini betul yang pangkul melalui menjadi polisi kami terjadi dalam sini ada betul menunya betul jadi ada betul soal pemain itu jadi masih di program masih 1966 भारत की अहुलक सूबा प्राइम मिनिस्टर मोदी इंदिरा गांधी हर मंत्री यूपीएसए भारत के नुपी समाज का अथोबी यूपीएसए हाना नुपी प्राइम मिनिस्टर की नेशनल बॉल फाइट डे पांथोखिबसे भारत के प्राइम मिनिस्टर माना नुपी मखल मनजेना नुपी ससुब पांथोप भारत की 1966 प्राइम मिनिस्टर All Gas Care Agency Manipur State na LPG gas consumer singna chakthong gas asi matau karamna sizinagada ge amadi khudong thigada badagi matau karamna ngakthokada ge habigi matangda mass awareness cum training program ama Bisnupur district ki manung chana leiba awang hainobo community hall da pangthokre haidiba awareness program adu kamari leinana AGC Manipur State ke manager 𝐶𝐞𝐬𝐬 Joy Prakash na phongdokhibada gas haiba si nupi oibi singidi yamna maru oiba khangdaba yadaba amani amaromda hairagadi gas asi bom ga gas pokhaidaba kanda mi sire yum mai chakle haibada chingnaba TV radio khabar na chingbada adum tari asigumba khudong thiba asi aigi yumda nang aigi yumda thokloi haiba ngamde maramaduna masigumba khudong thiba kaya asidagi kharada oirabasu koknabagi damak haiduna Manipur gi manung hanjana leiba chingkhong chingya da awareness asi pibani haina mahakna makha tana phongdoki ꯊꯣꯡꯖꯨ ꯑꯄꯨꯟꯕ ꯋꯤꯃꯦꯟ ꯃꯜꯇꯤꯄꯔꯄꯣꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLM ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ RD&PR ꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯁꯤꯀꯣꯡ ꯄꯥꯟꯊꯣꯏꯕꯤ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯦꯔꯅꯦꯁ ꯀꯝ ꯏꯟꯇꯔꯦꯛꯁꯟ ꯑꯣꯟ ꯖꯥꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯠ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯗꯤꯔꯦꯛꯇꯔ N ꯕꯟꯗꯅꯥ NSDCꯒꯤ SEO ꯃꯁꯣꯖꯤꯃꯤꯛ NSDC ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯀꯥꯎꯟꯠ ꯃꯦꯅꯦꯖꯔ ꯌꯥꯁ ꯇꯔꯤꯇꯤꯌꯥ ꯑꯃꯁꯨꯡ MSRLM ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯤꯁꯟ ꯃꯦꯅꯦꯖꯔ ꯅꯁꯣꯁ꯭ꯔꯥꯝ ꯕꯁꯟꯇꯥꯅ ꯃꯊꯪ ꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯁꯥꯗꯨꯅ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ MSRLMꯒꯤ ꯗꯤꯔꯦꯛꯇꯔ N ꯕꯟꯗꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯄꯤꯕ ꯉꯝꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝꯅ ꯅꯦꯝꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯃꯁꯨ ꯄꯤꯔꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯁ꯭ꯀꯤꯜ ꯗꯦꯚꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯑꯃ ꯖꯄꯥꯟꯗ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯄꯤꯔꯤ ꯖꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛ हंदक जनवरी था असिदगी मणिपुर यूनिवर्सिटी दा जापानीज लैंग्वेज तमनबगी खुदोंग चाबा अदु लैरे मरम अदुना लमदम असिगी नहासिंगना था असिगी निपानदगी जापानीज लैंग्वेज असि तमदुना जापान दा थबक तौबा याबगी खुदोंग चाबा अदु लौदुना लैंगा की थबक खक्ता ngaibagi mahut mapan da thoktuna थबक तौदुना स्टेट असिगी इकोनॉमी फगत हनबदा नहासिंगना अचौबा थौदांग लौमिनसे हैबा वाफम थमकी मणिपुर दा लैरिबा
naharolsing youthsing sigi literacy rate direct haibagi chang class 10 pass toraba 12 pass toraba even BA MA toraba sing yam chahi amada koina puthoi ba mi sing siga aduga chahi amada manipur sarkar amadi manipur da leba private institute sing na koina absorb taraga thabak pi bangam base asidi yam nem sina maram oraga covid ki matamda yamna wagiba adugi matungda mo 2023 gi May gi lan gi matungda akoi hana thabak tawjaramba mayam asu thabak tawba ngamaktaba pulap si imungi income achau chau ko lerap si su kairakpa sugum basina maram orakanda yamna nuaitaba yamna mahung tadaba state ki phibam se urba matamda ai isagi site ki from MSRLM as well as skill development department ki secretary amo oina yam wakhan se khoi nuai jade tanak state da yamna khoi bu pukning thawat piba aduga khoi state ki oina su yamna kanagadaba information amalaki karino hairagadi Japan da Manipur gumba khara sak manaba mi singi akoi gi thabak tawrabagi khudong saba mayam leire habse khoi skill development ministry gi NSCC gi official singna akoi da habiraki masigi sigi detail se akoi na 2024 da khagbanga padagi di khoi state gi jaga jaga singda NSCC gi official sing amadi MSRLM gi staff sing sina masi tapna tawba horaki matam du da akoi da lei taba khudong chada base khudai lei ba khudong chada base Manipur da Japanese language se yam tina sating dana yam ting dana tamba ngamna bagi khudong chada sileramdi aduna kamai taromi habakanda Delhi gi Greater Noida campus da angang sing se thara Japanese language si tamhalapi aduga adugi angang sing duna amuk Japan da thabak tawraga leiraga moina amuk ada leibagi nungai bising ada leiraga moina imungda mateng pangpa bisasing imungi chakhanabada lamdugi chakhanabada honarapasing do adu khangma matabda demo koise hena amuk thabak si tawningi si matangda ai number khara haijarake huzik phawda khoigi Manipur dagi Japan da yam demand leirisi ayambana healthcare worker amadi hospitality gi koina hotel management tamba angang sing nahona nabu manufacturing da amadi agriculture da su akoi gi demand sila Chingi Furup kaya yauna kauburu amadi thangjingi matangda mifam khamkhre loinana lakliba tarik ahum da miyamgi mifam pangthok lagani haina Committee on Protection and Preservation of the Historical Right of Kauburu and Thangjing Hill Ranges Kabolaikai Dolalen Imphal East CPPKT ki maikai digi fongtorakli CPPKT ki General Secretary Hemamcha Saitazina Kutek Piduna Thadorakpa Chirol Amada CPPKT na sinduna January gi tarik kuni thoida KG Moirang Kanglairol Kanbalup KMKKL Moirangi Yakapungda Yek Salai Leiba Purup Sing Amasung CSO Singi Oiba Apunba Mifam Mama Pangtokre Mifamaduda Kabui Kom Chiru Purum Chothena Chingba Purupki Lutingba Sing Moirangi Ibudau Thangjing Pamnaiba Chairap Loisang Amasung Thangjing Seba Mandalgi Mihut Sing Loinana Federation of Haumi FOH Indigenous Mothers Association of Haumi Ima Salai Kanbalup SKL Indigenous Development Mission IDM Manipur Khambathobi Dance Academy Moirang KG Moirang Kanglairol Kanbalup KMKKL Moirang FOH Masaloisang BPR District Apunba Nupilup Anul BPR District Moirang Apunba Moirapaibi Imalup Mampil KG Moirang Kendra Apunba Lup Kemkal Moirang BVF Manipur BB Moirang Salai Kanbalup SKL Moirang Unit Kaifarot Moirapaibi Rup Kumam Lekai Moirang Tera Khongsang Bi Amadi Kudek Pi Moirapaibi Lup BBF Trong Laubi Fuwala Moirapaibi Lup Mamang Tingjau Youth Club Moirang Kumam Youth Club Moirang Asana Chingba Lup Kayagi Mihut Singna Sarukya Ki Mifam Aduda Sapamcha Jadumani Present Federation of Haumina Mayai Tangbal Lauki Loinana Laitombam Gopal Chairman Salai
kan balupna atoi ba mitungen oiki mifam aduna miyamna kupna khanaraba matungda kaubru amadi thangjing asi mitei phuruk khakina te gelhomi gek salai leiba phuruk khudingma ki hawrak famni masida mapandagi lakiba kuki singna mitei gi laifam len gi kubam sing khoirumba thingjinba ngamle haina khaliba asima gelhomi khudingmakta singnabani haina yanaki moirang kangleiroida kabui tomba kabui salang maiba amadi kaubru laifam gi mapung oiba liang maiga leinari ba sing kaukthokpa yaroi madumakna thangjing amadi kaubru laifam lengsing mitei khaktigi oina uhanaba kukina hotnarakliba asidagi cheksin ba mathau tai haina su lepnaki loinana CPPKT gi maikaidagi makha tana amasung nongna thaupugadaba thomi singsu khanki Nomagi oiba cervical cancer awareness program ama Manipur College Singzamaina hospital based cancer registry HBCR and population based cancer registry PBCR Department of Pathology Regional Institute of Medical Sciences RIMS Imphal ga kutsamna duna pangthokre awareness program atuda Dr. 𝐶𝐞𝐲𝐬 Babina Professor Department of Pathology RIMS Imphal Principal Investigator HBCR ICMR National Center for Disease Information and Research NCDIR Bengaluru Professor Aribam Devidas Sharma Principal Manipur College Imphal na chingbana athoiba mitunglen sing oina sarukyaki thoromaduga mari leinana Dr. Babina fongdokibada country asida cancer nabagi chang wangkhatlakliba asida cervical cancer asi ngakthok hobayai cancer makhal asi ngakthoknabagi pambaidi chang naina screening tawba HPV vaccination tawba loinana community awareness pangthokpana oi haiba wafam sing thamki Professor Department of Pathology RIMS Jabani aduga principal investigator in our hospital based cancer registry and population cancer registry in program se January se maruina cervical cancer ki awareness month oina lai adugi matungin na koi nasi Manipur College lak jabani kano cervical cancer se yam common way hai tare Manipur adi compared to the developed countries that the 100 of the awareness program say yam kanna phajana khana bidana adu Manipur adi kitang hujik kui mari so common way na lady hai tare aduna awareness sama program mo na punja si cervical cancer se maroina si se yamna laina prevent to ba yaba cancer mane ba aduna si kamaina prevent tawni kamaina si bangdokani si maram si maram ta kuina lakchabane Thobal amadi Kakching District ki oiba ima singi loop the Thobal District United Women's Development Organization Thobal imagi anoba general body meeting haukiba tarikunda pangthokre wawagai lamkhai bazar Kakching District laiba Thobal imagi office ta pangthokiba mifamadada loop asigi annual activity report amadi annual account statement puthokuna khanna neinaki thorom adu ilangbam ibesa vice president Thobal imana thoromapu oina sarukyaki thoromadu da kupna khanaraba matungda Thobal imagi chatliba chahi 2023 kunmapan gi Punaba Executive Committee su khanki Kada Thobal District Committee session lisingani kunmanga kunipan gi oina reorganize tawkhre coalition against drugs and alcohol kadana lamdam masidagi tongan ba mayai ka ba chinjak makhal sing maru fangna muthatna ba changsilakpa khongjang sing khenna paukthok chawtokna sangsin ba ngamnabagi pandamda amasung organization gi campaign gi saruk ama oina ngasi akhanna ba mifamama Thobal District Library kam youth center athokpamda pangthokre mifamaduda kada head office ki president Hizam Priyo Kumar vice president Ningthaujam Doren secretary organization Mayang Bambudi amasung Secretary General Takhelambam Git Chandra Mitaina Dice member oina sarukyaki mipamaduda kupna khanaraba matungda kadabu mapangal hena kankhat hanaba kada Thobal District Committee session lisinganiga kunmanga kunipan gi oina reorganize tawki First State Level KCC Open Tennis Ball Cricket Tournament 2026 ki tarani 20 chanba numita ahan basanakiba match da ACT Reform Thongjuna KPMs Hautal bu run chamagani panda thoiba ngamkhre amadi ACT Reform gi H Babluna man of the match ki mana lokre ani suba sanakiba match da CLT Porompa na KPMs Hautal bu run humdra manga henduna thoiki CLT Porompat ki Thongnaujam Nandakumar na man of the match ki mana loki ahum suba sanakiba match da
da ACT reform na CLT porompat puran humpuni pan henduna thoiba ngamkhre amadi ACT reform gi Asad Alina man of the match ki mana laukhre ngasi ge aroiba sanaki ba match da ACT reform na pathau 11 bu ran taret henduna thoiki amadi ACT reform gi N Arbina man of the match laukhre Aroibada maruiba paw mukhana pisari NRC tawdringeda census pangthoklabadi Manipur da thokliba liha ikun awana loiba nairoi henadum hendalakan haina sanjoy ahanten na samurakli Miyam na saruk yabinaba social activist malim thongam na apul da Ngasigi oina notice window TV na sandok jaba numidangi Manipuri paw matang ngasri loijare mideng tambiri pasingbo amuk hana khurumjari Haksang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk karigi chatlugani aikhogi manipur da su hogikti awangba thaki health care fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabaisoi Imphal East lengsin birau natraga aikhogi phone number 6909390666 ta call tobirau Master Tobiningba Mahiroi Singidamakta Sparkle Iju Service na Abroad Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject ta Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle Gi Maikaidigi Mateng Pizari Loinana 100% Education Loan Scholarship Facilities, Part-time Job Assistant ki khudong chaba su pijari. Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoi gi office Northeast Window TV Building hata New Chekon Road ta lengsin birau Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.